TOMTV na ngarangdagi hauna sandok choriba your voice adongi khonjel asida miyamna thengnariba awaba khodong chadaba sing amadi government da tawhaningba sing phongdokpagi tanja ama piri ngarangdagi sandokpa haukiba your voice adongi khonjel haujik masing yamlaba miyamna lepa leitana makoi makoi gi khonjel sing thazilakpa leptre ngasigi oina miyoi ahum khak lokhachage makoi gi khonjel amadi wakat karino haibadu taminasi Asi hokiba Mars tangkul humdoida Bangalore dagi Guwahati da tholakpani aduga Guwahati dagi direct Imphal flight ticket book tauge tauba matamda cancel taubirakpadagi upai leitadana hotel amada leiri adu hojujik lockdown taubana maram oiraga hotel gi mamal hengale chaba thakpada farak tare aduna sigumba awaba kay amayoknaraga yum yoba ngamdadana leiri adu yaragadi Manipur ki ichil inaw Manipur ki praja Manipur ki mahiroi amma oina yahaki mateng pangnaba Manipur government amadi paumishingda amadi Manipuri praja singda nolukna haijari ayhakna ngarang Manipur bawon Guwahati da call try tawbani call di chatlaga response kanamta pibirakte aduga numidangda amu aina manager da call tawba matamda call di paikhale call paikhalaga response fajana tawbirakte aina Manipur bawon la hangba matamda natte haire asengbadi Manipur bawon gi manager gi number da aina call tawbani adu masama paikhalaga natte na haijanbire adu kharadi nungaite du yaragadi Manipur government amadi paumishingna khara mateng pangbinaba hotnabiyu Bangalore da ai chhatra oibane chhatra ama oina college da suti thabadagi leiba yadadana tholakpane yumda leiruragena ado yumda changba phangdana Guwahati da pallaga leire hojiksi yam awaba mayoknari thokpe yade chaba thakko farak tare aduga room gi paisa maman hengale aduna awaba kaya mayoknari yaragadi mateng pangbinaba hotnabiyu aku weather kowa institute amakhakhtagi John Ross kawun pamana mana paper publication am phongi UV radiation da expose taw targadi aikoigi coronavirus si amuhana sandorak taba yabagi piyum da layen hairi aduga magi papers si am nauge haikanda March 18 2020 da publish tawuni sir aikoigi mi meyam ji amna wanare haidi quarantine tawba social distancing tawba adigi atoba activity meyam ama haidi kamai tawdana sandoidona haiba lockdown tawba adigi any mi punba yadaba 140% suma mem sar da su koigi Manipur da active role lawdana action mayam lawdana afa system haidi kamai na spread tawroidona haibagi pambai kaya muk sar na locally aduga sar gi thaganingai obamna sar na market ta sali adagi hospital mayam da chatna yengsali nova facility kaya masu hengatna ba honabiri adubu aikoigi laibak phaba oigini haina khanjaba aigi wakalon amana sir numit ki aikoigi nungsa je sangba hengalakpa duration je nungsa sabagi matam je sangba hengalakpa adagi coronavirus si sandokpasi aikoigi limit oiba idi yam sandokpa ngamdabagi mawong ama aina ujaba haitare Manipuri session oina habitang aina ayu halon aina sim khanjabadadi hoji adum mi kaya ma ajiki inakulum area jidagi kapsingre kan oji dejida moigi kapsing district thoban district area jida khara kapsing district kum jida khara kapsingre masi ayu khanaje masi government ngai bigi daga oidi sidi government na khoi kanbi ba adigi adu to ba haina moi ngai bigi daga oidi ran khanjile edi kai legrage district ki oiba ina khula mi sing hoiti mateng to bu yare na kaisuna taba vote lama lepai di ina khungomna candidate lama lu palak ta kun ta kapang thukpe tengami adu hoiti adum bo general oiba mi ma'am hoiti leba ai life tem ni sidi pura ai wakhal dei ko mojing ni thora club organizing jino gyan ta wajing ni thora akoi gi Manipur je awareness to khara wal hore ai wakhal di Imphal area khara da tang law ga di adu ai khara sikle ga yani khara hai da ba site ta thokra ga sidi yamna frak ta da ba poni adagi yam gyan ta da ba ga na aina sum social media da ujabada hoji laikai ga je pura ta la la ko mong da hoi ge lai ji kai no ji khang da na hoi ge to wa nong phajil la ga ta nung phajil la ga ta kai to gyamen ta da ni